ꯈꯨꯔꯨꯝꯈ꯭ꯔꯦ ꯅꯪ ꯉꯁꯤꯒꯤ ꯁꯦꯠꯀꯗꯕ ꯄꯣꯠꯂꯣꯏꯅꯤ ꯑꯩꯈꯣꯏ ꯂꯩ ꯄꯔꯦꯡ ꯂꯦꯡꯕꯒꯤ ꯐꯝꯃꯦ ꯍꯥꯏ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯂꯦꯝꯕꯤ ꯑꯩꯗꯤ ꯍꯨꯃꯥꯡꯗ ꯄꯨꯡ ꯆꯣꯠꯂꯤ ꯃꯧꯁꯦ ꯀꯅꯥ ꯂꯣꯏꯅꯗꯣꯏꯅꯣ ꯃꯌꯥꯝ ꯃꯧꯁꯨ ꯀꯦꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤꯅ ꯃꯧꯒꯤ ꯃꯆꯤꯃꯟ ꯃꯧꯗꯩ ꯍꯦꯟꯗꯣꯔꯦ ꯌꯥꯝ ꯀꯦꯁꯜꯂꯨꯔꯅꯨ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯂꯨꯍꯣꯡꯕ ꯍꯥꯏꯁꯦ ꯆꯦꯜꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯨꯍꯣꯡꯕꯅꯦꯕ ꯑꯗꯣ ꯃꯧ ꯊꯝꯃꯤꯕ ꯌꯨꯝꯁꯤꯁꯨ ꯌꯥꯝꯅ ꯅꯛꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯌꯨꯝꯗ ꯊꯝꯕꯅꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯂꯩ ꯄꯔꯦꯡ ꯂꯦꯡꯕ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯅꯣꯡꯁꯨ ꯑꯗꯨꯝ ꯆꯨꯔꯦꯕꯀꯣ ꯑꯗꯨꯅ ꯑꯁꯤꯒꯤ ꯑꯊꯥꯕꯁꯨ ꯑꯣꯏꯅ ꯂꯤꯠꯂꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯍꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯊꯣꯛꯂꯛꯑꯦ ꯂꯝꯕꯦꯟꯗꯅꯦꯕꯀꯣ ꯅꯣꯡ ꯆꯨꯕꯒꯤ ꯂꯝꯕꯤꯁꯤꯡꯁꯦ ꯂꯣꯏ ꯆꯣꯠꯂꯦ ꯃꯌꯥꯝ ꯃꯧꯁꯨ ꯀꯦꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯌꯨꯇꯨꯕꯔ ꯁꯣꯝꯗꯅ ꯀꯦꯃꯦꯔꯥꯃꯦꯟ ꯂꯥꯛꯑꯦ ꯑꯩꯒꯤꯗꯤ ꯍꯜꯂꯛꯀꯅꯤ ꯑꯩꯒꯤꯗꯤ ꯀꯦꯗꯦ ꯆꯦ ꯁꯅꯥꯃꯣꯅꯤꯅ ꯀꯦꯕꯤꯔꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯥꯅꯤꯁꯦ ꯂꯩ ꯄꯔꯦꯡ ꯂꯦꯡꯕꯒꯤ ꯐꯝꯗꯣꯏꯅꯤ ꯃꯌꯥꯝꯁꯤꯗ ꯂꯥꯏ ꯐꯠꯇꯕꯤ ꯁꯤꯗ ꯂꯥꯏ ꯑꯐꯕꯤ ꯑꯗꯣ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗꯤ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯂꯤꯞꯁꯇꯤꯛꯁꯤꯅ ꯋꯥꯎꯅꯤ ꯌꯨꯇꯨꯕꯀꯤ ꯃꯇꯥꯒꯨꯝ ꯃꯌꯥꯝꯁꯦꯁꯨ ꯐꯖꯕꯤ ꯑꯩꯁꯨ ꯐꯖꯕꯤ ꯃꯧꯁꯨ ꯐꯖꯕꯤ ꯐꯖꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦꯗ ꯏꯀꯥꯏ ꯊꯤꯒꯟꯕꯤꯒ ꯁꯥꯕꯤꯅꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯋꯥꯈꯜ ꯉꯥꯡꯕꯗ ꯍꯧꯖꯤꯛ ꯂꯩ ꯄꯔꯦꯡ ꯂꯦꯡꯕꯒꯤ ꯐꯝꯕ ꯆꯪꯗꯣꯔꯦ ꯐꯣꯇꯣ ꯀꯥꯞꯄꯤ ꯐꯖꯔꯦ ꯁꯝꯖꯤꯔꯩꯅꯦ ꯀꯩꯅꯦ ꯑꯩꯈꯣꯏ ꯂꯩ ꯄꯔꯦꯡ ꯂꯦꯡꯕꯒꯤ ꯐꯝꯃꯦ ꯍꯥꯏ ꯇꯧꯔꯤꯁꯦ ꯁꯤꯅ ꯉꯁꯤꯒꯤ ꯀꯩꯅꯥꯅꯤ ꯌꯥꯝ ꯂꯩ ꯄꯔꯦꯡ ꯂꯦꯡꯕ ꯍꯧꯔꯦ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯀꯥꯇꯤ ꯆꯞꯄꯦꯕꯀꯣ ꯂꯩꯁꯦ ꯆꯞꯄꯦ ꯑꯗꯨꯒ ꯂꯩ ꯂꯦꯡꯈ꯭ꯔꯦ ꯁꯣꯝꯗ ꯂꯩ ꯄꯥꯏꯕꯤꯔꯤ ꯀꯦꯃꯦꯔꯥꯃꯦꯟ ꯐꯣꯇꯣ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ ꯕꯤꯗꯦ ꯂꯥꯎꯋꯦ ꯂꯥꯎꯁꯦ ꯂꯨꯁꯤꯜꯂꯛꯀꯅꯨꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯃꯥꯅ ꯉꯟꯇꯥ ꯑꯃ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯤ ꯌꯨꯇꯨꯕ ꯊꯥꯒꯠꯄꯤꯅꯤ ꯀꯦꯕꯁꯦ ꯎꯗ꯭ꯔꯣ ꯃꯌꯥꯝ ꯂꯩꯗꯨꯒ ꯌꯦꯡꯉꯨꯅꯦ ꯂꯩꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯒ ꯄꯩꯔꯒ ꯂꯩꯔꯦ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯑꯃ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯅꯣꯏ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯨꯅꯦ ꯆꯠꯂꯣ ꯑꯉꯥꯡꯗꯤ ꯃꯣꯏꯗꯅꯦꯕ ꯃꯧ ꯊꯝꯃꯤꯁꯦ ꯃꯣꯏ ꯌꯨꯝꯗ ꯑꯗ ꯍꯤꯞꯄ ꯂꯩ ꯁꯥꯟꯅꯧꯆꯣ ꯀꯩꯅꯣ ꯋꯥ ꯀꯝꯇ ꯉꯥꯡꯕꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯁꯤꯒ ꯂꯩꯔꯦ ꯁꯤ ꯌꯥꯏꯐꯕꯤ ꯑꯩꯈꯣꯏ ꯆꯦꯆꯦ ꯁꯦ ꯃꯣꯏ ꯌꯥꯎꯅꯤꯡꯗꯕꯤꯒ ꯁꯥꯔꯤꯅꯤ ꯁꯦ ꯑꯁꯦꯡꯕꯩꯗꯤ ꯌꯥꯎꯅꯤꯡꯉꯤꯅꯦꯕ ꯁꯤꯒꯁꯨ ꯑꯂꯦꯝꯕꯤ ꯁꯥꯕꯤ ꯑꯃ ꯂꯩꯌꯦ ꯃꯈꯥ ꯐꯝꯖꯗꯅ ꯑꯁꯦꯡꯕꯩꯗꯤ ꯃꯥ ꯌꯥꯎꯅꯤꯡꯉꯤ ꯃꯌꯥꯝ ꯃꯣꯏꯁꯦ ꯌꯥꯝ ꯐꯖꯩ ꯁꯣꯝ ꯁꯥꯏꯗ ꯐꯖꯩ ꯃꯄꯥ ꯑꯩ ꯂꯤꯞꯁꯇꯤꯛꯁꯤꯗꯅꯤ ꯎꯔꯤꯁꯦꯀꯣ ꯃꯥꯏ ꯎꯗꯕꯤꯗ ꯎꯅꯕ ꯇꯩꯔꯃꯤꯅ ꯎꯔꯦꯗꯅ ꯅꯨꯡꯗꯥꯡꯗ ꯀꯦꯞꯄꯗ ꯑꯩꯅ ꯍꯣꯔꯦꯟꯅꯅꯦ ꯒꯥꯏꯁ ꯌꯥꯏꯒ ꯂꯨꯍꯣꯡ ꯃꯇꯝꯗ ꯁꯤꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁꯁꯦ ꯁꯁꯇꯥ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯀꯦꯟꯗꯣꯏꯁꯦ ꯍꯣꯔꯦꯟ
ꯚꯤꯗꯤꯑꯣꯗꯣ ꯂꯧꯔꯗꯤꯅꯦ ꯐꯖꯅ ꯂꯧ ꯃꯄꯨꯟꯁꯤꯒꯤ ꯐꯣꯟ ꯄꯥꯏꯗꯕꯩ ꯃꯑꯣꯡꯗ ꯇꯧꯕꯤꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯄꯒꯤ ꯊꯣꯛꯂꯛꯑꯦ ꯃꯧꯗꯤ ꯃꯃꯥꯡ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯅꯨꯡꯁꯥ ꯃꯔꯛꯇꯅꯤ ꯆꯠꯂꯤꯁꯦ ꯉꯁꯥꯏꯉꯩ ꯅꯣꯡ ꯆꯨꯔꯝꯃꯒ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯑꯦ ꯐꯖꯗ꯭ꯔꯣ ꯃꯌꯥꯝ ꯃꯈꯛꯁꯦ ꯐꯖꯕꯅꯤ ꯐꯖꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯟꯊꯣꯏꯕꯤ ꯃꯟꯗꯤꯔ ꯆꯧꯔꯦ ꯑꯗꯣ ꯁꯤꯗꯩ ꯀꯦꯃꯦꯔꯥꯃꯦꯟ ꯗꯥ ꯆꯨꯡꯒ ꯗꯥ ꯁꯨꯔꯒ ꯂꯩꯔꯦ ꯍꯥꯏ ꯇꯧꯔꯣꯕ Hi ma'am. ꯁꯤꯗꯅ ꯃꯧ ꯂꯩꯔꯦ ꯁꯦ ꯑꯩꯈꯣই ꯃꯧ ꯑꯝꯇ ꯍꯥꯏ ꯇꯧꯔꯣꯁꯦ ꯁꯦ ꯑꯩꯈꯣꯏ ꯅꯤꯅꯦꯅꯤ ꯍꯣꯔꯦꯟ ꯃꯥ ꯃꯁꯥꯅ ꯃꯁꯥ ꯖꯤꯡꯖꯅꯕ ꯃꯌꯥꯝ ꯃꯧ ꯂꯥꯏ ꯈꯨꯔꯨꯝꯈ꯭ꯔꯦ ꯄꯥꯟꯊꯣꯏꯕꯤ ꯃꯟꯗꯤꯔꯗꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯃꯨꯔꯒ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯄꯒ ꯃꯣꯏꯅ ꯆꯥꯛ ꯊꯤꯔꯝꯃꯦꯕꯀꯣ ꯑꯗꯨ ꯆꯥꯊꯣꯛꯑꯦ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯃꯦꯀꯞ ꯑꯥꯔꯇꯤꯁꯀꯤ ꯃꯃꯥꯅꯤ ꯑꯗꯣ ꯑꯩ ꯀꯃꯥꯒꯁꯨ ꯐꯝꯃꯦꯕꯀꯣ ꯆꯪ ꯆꯥꯊꯣꯛꯑꯅꯤ ꯄꯨꯡ 1 ꯇꯥꯔꯦ ꯊꯦꯡꯉꯦ ꯅꯪ ꯉꯁꯤꯒꯤ ꯁꯦꯠꯀꯗꯕ ꯄꯣꯠꯂꯣꯏꯅꯤ ꯐꯖꯩꯌꯦ ꯄꯣꯠꯂꯣꯏꯁꯦ ꯁꯤꯅ ꯃꯧꯒꯤ ꯃꯆꯤꯃꯟ ꯃꯧꯗꯩ ꯍꯦꯟꯗꯣꯔꯦ ꯌꯥꯝ ꯀꯦꯁꯜꯂꯨꯔꯅꯨ ꯁꯨꯝ ꯆꯤꯡꯉꯧꯅꯦ ꯐꯖꯔꯦ ꯃꯧ ꯂꯣꯏꯁꯟꯕ ꯂꯣꯏꯅ ꯐꯝꯅ ꯐꯣꯇꯣ ꯁꯨꯠ ꯇꯧ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯑꯟꯗ ꯀꯥꯄꯧꯅꯦ ꯆꯤꯡꯉ ꯆꯤꯡꯉꯧꯅꯤ ꯆꯤꯆꯦ ꯑꯩꯒꯤ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠꯅꯤ ꯃꯧꯁꯦ ꯀꯅꯥ ꯂꯣꯏꯅꯗꯣꯏꯅꯣ ꯅꯪꯗ ꯁꯥꯏ ꯑꯃꯈꯛ ꯐꯝꯕꯗꯨꯅ ꯅꯪ ꯂꯣꯏꯅꯕ ꯌꯥꯗ꯭ꯔꯣ ꯃꯧ ꯂꯣꯏꯅꯕ ꯃꯤꯁꯦ ꯌꯥꯝ ꯌꯥꯡꯅ ꯂꯩ ꯃꯊꯪ ꯆꯍꯤꯗ ꯑꯩ ꯂꯣꯏꯅꯔꯤ ꯀꯩꯁꯨ ꯂꯥꯡꯗꯦ ꯑꯩꯈꯣꯏ ꯃꯧ ꯂꯣꯏꯁꯟꯕ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯊꯣꯛꯇꯧꯔꯦ ꯆꯦꯒ ꯐꯣꯇꯣ ꯀꯥꯞꯄ ꯁꯥꯖꯤꯟꯅꯔꯤ ꯑꯗꯨꯅ ꯀꯥꯞꯄꯤꯅꯦ ꯁꯤꯡꯕꯗ ꯑꯩ ꯍꯧꯖꯤꯛ ꯙꯃꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯦꯕꯀꯣ ꯃꯣꯏ ꯃꯧ ꯂꯥꯛꯍꯧꯗ꯭ꯔꯤ ꯃꯣꯏ ꯃꯧ ꯂꯥꯛꯄ ꯇꯧꯍꯧꯔꯦ ꯑꯗꯣ ꯍꯥꯟꯅ ꯑꯩ ꯃꯧꯒꯤ ꯃꯆꯤꯃꯟꯁꯦ ꯎꯅꯤꯡꯃꯟꯈꯤꯗꯅ ꯑꯩ ꯂꯥꯛꯑꯕꯅꯦꯕꯀꯣ ꯃꯥꯁꯦ ꯉꯁꯤ ꯃꯧꯗꯩ ꯍꯦꯜꯂꯦꯕ ꯁꯤꯁꯦ ꯃꯧꯒꯤ ꯔꯨꯝꯅꯤꯀꯣ ꯁꯤꯁꯦ ꯇꯨ ꯃꯧꯒꯤ ꯖꯨꯈꯟ ꯑꯩ ꯂꯥꯛꯏꯁꯦ ꯑꯩ ꯁꯤꯝꯄꯜꯗꯗꯤ ꯂꯥꯛꯏꯁꯦ ꯙꯃꯥꯟ ꯊꯣꯛꯄꯒꯤ ꯀꯩꯅꯣ ꯂꯩ ꯆꯟꯗꯣꯟ ꯂꯧꯔꯤ ꯙꯃꯥꯟ ꯂꯣꯏꯅꯕ ꯙꯃꯥꯟ ꯆꯪꯈ꯭ꯔꯦ ꯄꯨꯊꯣꯛꯑꯦ ꯂꯩꯒ ꯄꯨ ꯆꯠꯂꯤꯅꯤ ꯂꯩꯒ ꯄꯨꯅ ꯀꯣꯜꯂꯣꯏꯍꯦ ꯑꯩ ꯀꯣꯜꯂꯣꯏꯅꯦ ꯑꯩ ꯀꯣꯜꯂꯣꯏꯅꯦ
버리바. 아하 비브럭데. 이다 버렸더라. 아하 tidak yaudeh. Ada kemain dokter dari situ ada boriba nangna. Ada yang ngomong pini nang orang na. Pengan degi lawan kan na mana kan jadi kan jangan kumpra. Nang ni tapi dia tumlek di sana lah. Ada mereka. Oi. Oi, anu pi. Mogi kayno selai chu. Ini nak kau. Taro. Umlah sudah pak. Itu jumlah nggak? 세중 Tapi ini aja mutat kita jumlah tak kau. Jumlah calo. Ah mulang nggak calo aja. Ini kan rumah. Pakai nuat di rumah. Sian rumah. Laputan na mo lebertan na mo. Komisa. Amuk ta sai ron he. Ano noi biak cha ma pai du kana nom na biak cha pai. Biak. Amuk ta loi lo sa lo a amuk la wow bum sao ai ba. Wow yi ta. Noi di wow. Ron than nom lai. Om lak cholo nang gi. Mai sa le ta bo kari. Tana sungan de. Kare hum la lo sa lo. Ah, ra đây. Ah. Ra đây. Raksan dari ude un meyam. Keynote. Thôi thôi, Puni kang na lo thu ko. Asil lok jaran tro. Mau change. Sẽ khủy, ai kho, khủy ni nếp cái gì bị thế? Jingo hay là cả? La pe ni ta ni ko. Ko dai kai.
hapa changnagre. Apa cái nó phải ra để lên là mi su là lịch hoa. Đàn chả bao lôi cái. Cái chụp tấm mông này nên đi hoàng đâu mà. Hoàng mông hoàng. Đang phát công mình. Video di pagkaap na kabisi ko kaya sang video sang kazada to kan. Moi hong na video ne. Man mamang kazada tan na ni rao. Sa ba ni ko sai mi ta ko ni. Amo ko la ro doi ma. Waja ba da. Sa cái đi rồi.
Ada pai diam tak tahu berapa. Betul nak macam ni. Mari mang boleh satu ni kali ni. Nó hình robot. Hả? Hình robot. Cái sao của em? Cái làm thôi cái cha lên. Cái đường ship ini saya masak sini saya kamu di olah benda. Asyik mana hendak benda hendak ni ni. Bukan mana hendak ni hendak ci tu tak boleh sih ke? No ya saya hendak bi. Yang luhongba se loire asina akhoi song zum da halani do ai video se sai da lo shu like